meeting room da ꯑꯩꯈꯣꯏꯒꯤ ꯑꯌꯨꯛꯀꯤ ꯅꯍꯩ ꯄꯥꯔꯇꯤ ꯃꯆꯥ ꯑꯃ ꯂꯩ ꯑꯗꯨ ꯄꯨꯔꯛꯂꯦ ꯇꯨꯁꯤꯔꯥꯏ ꯁꯤ ꯑꯩꯈꯣꯏꯒꯤ ꯅꯍꯩ ꯑꯌꯨꯛꯀꯤ ꯅꯥꯁꯇꯥꯅꯤ ꯁꯤꯗ ꯅꯥꯁꯇꯥ ꯇꯧꯒꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯐꯝꯐꯝꯅꯤ ꯍꯥꯏꯗꯅ ꯄ꯭ꯔꯣꯖꯦꯛꯇꯔꯒꯤ ꯀꯩꯅꯣꯝ ꯂꯩꯔꯦ ꯁꯤꯅ ꯁ꯭ꯄꯤꯀꯔ ꯀ꯭ꯔꯥꯛꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯄ꯭ꯔꯣꯖꯦꯛꯇꯔ ꯂꯩꯔꯦ ꯑꯣꯐꯤꯁ ꯔꯨꯝꯅꯤꯀꯣ ꯁꯦ ꯁꯤ ꯃꯌꯥꯝꯒꯤ ꯀꯩꯅꯣꯝ ꯇꯧꯐꯝꯅꯤ ꯁꯤ ꯂꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯐꯝ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯇꯧꯐꯝꯅꯤ ꯂꯣꯏꯅ ꯌꯦꯡꯉꯨ ꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯥꯁꯇꯥ ꯇꯧꯗꯧꯔꯤꯕꯅꯤ ꯑꯌꯨꯛꯀꯤ ꯅꯥꯁꯇꯥ ꯑꯩ ꯉꯥꯏꯈꯤꯒꯦ ꯁꯤ ꯄ꯭ꯔꯣꯖꯦꯛꯇꯔꯅꯤ ꯀꯝꯄꯅꯤꯒꯤ ꯑꯗꯨꯗꯩꯗꯤ ꯁꯤꯅꯕꯨ ꯀꯩꯅꯣꯝꯅꯤ ꯑꯩꯈꯣꯏꯒꯤ ꯏꯁꯀ꯭ꯔꯤꯟꯅꯤꯀꯣ ꯃꯤꯇꯤꯡ ꯇꯧꯐꯝꯅꯤ ꯑꯗꯣ ꯁꯤꯗ ꯍꯧꯖꯤꯛ ꯅꯥꯁꯇꯥ ꯇꯧꯔꯅꯤ ꯃꯌꯥꯝ ꯅꯥꯁꯇꯥꯁꯨ ꯄꯨꯔꯛꯂꯦ ꯃꯌꯥꯝ ꯀꯝ ꯇꯧꯅꯔꯤꯒꯦ ꯑꯌꯨꯛꯀꯤ ꯗ꯭ꯌꯨꯇꯤꯁꯤꯗꯤ ꯍꯧꯈ꯭ꯔꯦ ꯃꯌꯥꯝ ꯂꯥꯛꯄ ꯉꯥꯏꯈꯤꯒꯦ ꯃꯗꯣ ꯑꯍꯨꯝꯗ ꯃꯌꯥꯝ ꯐꯝꯅꯍꯧꯔꯤ ꯑꯩꯈꯣꯏꯒꯤ ꯃꯦꯅꯦꯖꯔ ꯑꯃ ꯂꯥꯛꯇ꯭ꯔꯤ ꯗ꯭ꯌꯨꯇꯤ ꯀꯥꯔꯛꯇ꯭ꯔꯦ ꯑꯗꯨ ꯀꯥꯔꯛꯄ ꯉꯥꯏꯅꯍꯧꯔꯤ ꯑꯩꯒꯤꯁꯦ ꯗ꯭ꯌꯨꯇꯤꯕꯨꯗꯤ ꯂꯩꯇꯦ ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯍꯥꯏꯕꯕꯨ ꯅꯍꯥꯟ ꯊꯕꯛ ꯁꯨꯕꯤ ꯑꯃ ꯂꯥꯛꯑꯦ ꯑꯗꯨ ꯃꯥꯒꯤ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤꯒꯤ ꯇꯣꯂꯣꯞ ꯂꯥꯛꯂꯦ ꯑꯗꯨ ꯇꯣꯂꯣꯞꯇꯨ ꯍꯧꯖꯤꯛ ꯀꯦꯁꯇꯅꯤ ꯄꯤꯔꯤꯁꯦ ꯑꯗꯨ ꯄꯩꯁꯥꯗꯣ ꯑꯩꯅ ꯂꯧꯔꯒ ꯍꯧꯖꯤꯛ ꯊꯤꯜꯂꯨꯅꯤ ꯑꯗꯨ ꯈꯛꯇꯅꯤ ꯁꯤꯗ ꯑꯗꯨꯝ ꯃꯤꯇꯤꯡ ꯍꯥꯏꯕꯤ ꯑꯩꯈꯣꯏ ꯋꯥ ꯇꯥꯅꯐꯝꯅꯤ ꯀꯝꯄꯅꯤꯒꯤ ꯁꯤꯗ ꯑꯗꯨꯗꯩꯗꯤ ꯃꯄꯥꯟꯗꯩ ꯃꯤ ꯂꯥꯛꯄ ꯂꯩꯔꯤꯗꯅ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕ ꯂꯥꯛꯄ ꯀꯝꯄꯅꯤ ꯑꯇꯩꯗꯩ ꯑꯗꯨꯝ ꯍꯩꯗꯨꯒꯤ ꯁꯤ ꯂꯣꯏꯅ ꯃꯥꯒꯤ ꯁꯦꯝꯄꯜ ꯃꯥꯒꯤ ꯁꯦꯝꯄꯜ ꯉꯥꯛꯇꯅꯤ ꯑꯩ ꯁꯦꯝꯄꯜꯅꯤ ꯑꯩꯁꯨ ꯁꯦꯝꯄꯜꯅꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯏꯕꯣꯔꯗ ꯑꯃꯒꯤ ꯈꯪꯉꯤꯕ꯭ꯔꯥꯅꯤ ꯃꯦꯠ ꯑꯩꯈꯣꯏꯒꯤ ꯅꯞꯅꯅꯤꯡꯉꯥꯏ ꯃꯥꯏꯗꯨꯅꯤ ꯁꯤꯗ ꯂꯣꯏꯅ ꯐꯝꯃꯒ ꯁꯤꯗ ꯃꯥꯏ ꯃꯤꯇꯤꯡ ꯇꯧꯅꯔꯤꯕꯅꯤ ꯁ꯭ꯄꯤꯀꯔ ꯒ꯭ꯔꯛꯁ ꯃꯗꯨ ꯍꯥꯏꯅꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯅꯤꯡꯉꯥꯏ ꯈꯔ ꯌꯥꯎꯔꯤ ꯈꯪꯉꯤꯕ꯭ꯔꯥꯅꯦ ꯉꯥꯡꯕꯅ ꯑꯃꯅ ꯃꯥꯗ꯭ꯔꯦ ꯃꯔꯣꯜ ꯊꯣꯛꯂꯛꯄꯅ ꯑꯃꯅ ꯑꯗꯨꯒꯨꯝꯕꯩꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯐꯔꯦ ꯅꯥꯁꯇꯥꯁꯤ ꯌꯧꯔꯦ ꯁꯤꯟꯗꯣꯛ ꯈꯣꯠꯇꯣꯛꯄꯩꯗꯨ ꯑꯃꯨꯛ ꯚꯤꯗꯤꯑꯣꯁꯤ ꯅꯝꯖꯔꯛꯀꯦ أربع مكان واحد هنا واحد هنا واحد هنا चलिए लोग थोड़ा ले हूँ ओके والله العظيم شوف هلا انتهى معلومات لفم سكسكة كبدة ايه هذا سكسكة باربعه سكسوكه هذا سكسكة هذا لحم يا عم فتح يا عم هذا لحم كبدة ما يبغى 3 اماكن ولا 4 بس 4 اماكن ولا 3 والله كيف مهند زودت الطلب قلت ايه خد يا عمر ارمي ده جيب هذه هنا الحاجات دي بوحدها جيب هذه اللي جواها كبده ها لو في سفرة هذا لحم هذا في السفر عندك اضرب ممكن تخليها 3 اماكن افتح عبد الله لا انا بكتب عليهم افتح يا عم كده وبعدين نقسم بعدين مصطفى واقف في السكن جاي امبارح هذه كبده هذا أنا خليها 3 اماكن لا 4 اصلا اللي يريح هم 4 مكانين هذا كل شيء هذا وشه ده خلي هنا جيب له كرسي على مثلا خلي 3 هنا هذا كل شيء بعد عاد هذا واحد هذا في واحد إزريل في كبده هنا بقى ليه شنو ده؟ ايه لا لا انا جوب ضبطهم على وزنة فول اوكي هذا فوق هذا فوق فول 2 هذا أنت يبغى عادي تعال منه ما في ركب خذ عبد الله تعال هنا ولا هنا تعال سلسله بعض كلها نعم عبد الله سوي لك اليوم فيديو يحطه في الانستغرام
حتى هنا فول مشهور مشهور. بس في صحن ناقص عندنا. هنا مليان صحون هنا. لا لا يا عم شنو؟ ايه شنو بقول لك؟ الفول عندك؟ شكشوكه. شكشوكة موجود. بيض في اثنين هنا ماكو واحد. شيل واحد، هذا شيل. ايوه. بتاع ده ايه؟ فراخ ولا يلا بسم الله. لحم طلوع. هذا عندكم منه. هذا هو لحم. عندهم 6 7 2 4 6 7 في 2 زيادة مش كل شيء بعد. كل شيء موجود. شوف هنا يلا. هذا بسم كله. الله. ها بس عارفين انه بيعملها شارع الظهر محمد الجزاري كان طلع من الشركه انا جبت اذا عرفت بك الاول محمد درسته مصر ولا؟ لا ايوه ام محمد وابوه كانوا في مستشفى فخر